Pauna Kaitel ngasidagi hanglagane Manipur lengang pauna Kaitel manungda gari khamba yaroi haina thokiba order gi mayokta ngahandagi Kaitel asida dukan phamliba singna dukan thong lonsinduna khongjang changsin khiba du ngarang ayuk pung tara tabada lainga ki mari leinaba mi singna haiba wafam kharadang yumpham oiraga ngasi April 9 dagi khongjang asi handoktuna dukan thong hanglagani haire lan ki duna Mariupol dagi masunupi hundoklam laga selakhiba mabubok amuk hanna masunupi loba chatkadaure Ukraine gi Mariupol dagi lan gi akibana maram oiduna chelakhiba nupa ama mahaki masunupi chelakpada hundoklambadagi sayol amarom pau phaunaba ngamludraba tungda mahaki chahi 12 da ngari bi masunupi aduna video call tawrakpadagi pau phaunaba ngamkhre haire pigliba nupi macha adu hawjik Ukraine gi hospital amada leire mahaki mana mamaya masung makhongda asokpa kayana thallei Wari sanaba aduda nupi macha aduna mabubokta mahakpu yamna thuna mafam adudagi lauthoklaga Russia gi city da pubiyu haina hairakhi haire nupi macha adu mahaki mana mamaya amasung makhongda sathina soktuna Ukraine gi hospital amada leire nupi macha asina mahaki mabubok Alexander da phongdorakpada mahak hawjing Donetsk da leire mahakpu Russia gi city da makhoina pubigani haina haire nupi macha adugi mapa ki rasu Mariupol gi apartment amada Russian sniper na kaptuna Mars ki taraga tareta hatok pikhrabane kiragi apokpi mamasu mahak poklaba matungda sikhiba na maram oiduna hawjik mama mapa leitraba orphan haibadu oirai kiragi mapagi mamanaba mana mahakpu Mariupol city dagi puthokna bakan na hotnakhe numit nini changna chenthorokpa matam aduda Mile fil amada nupa macha amasu sikhi aduga kirasu sathina asokapan nangkhi haina kirana mahaki mabubokta paudam lakhi haire aroibada tabiriba pumnamakpu thagachari